Yum yoroklaga aikoina ngamjaba acha thak chana chingba langjaduna ukil sayapu pija pithaklam sa thakpa loirakpada tadana mahaki fi ni haiduna lupa chawnga khak puthoklaga pirubada mahakna hai aigi fi nang ai chini naudogum class amatada taminaduna horakminakhibani nang ai khudong thibada pangnarai nangi nating pangbagi damak aina karigi paisa lawrugadagi lawba tarabasu case loiraga piba yai hojik ai lawkhiroi nangi awamanni ipa hoi ekhoi mayamgi mangol oinabani se lawselu kanna lawroi ngangnaraba tungda ukilna piriba paisa dudagi lupa chama khak lawraga atei arembadu ipagi nakta changduna ipada pirami mahakna hai ipa hojik layengli paisa si ipagi hidak lanthak lainabiu aigidi chama sina yare ipana yadana namduna adum piramlaga mahak amuk tholaktuna aikhoigi nakta phamlare mahakna hai ibem roji yamna nungaire sa su pithakle paisa su pire ibungna ngamba honagani achumbana ngampham thoi isor leiri ibungna yamna wavikhre aina thagat chaningba amaga leiri aibu anabagi nakta chatuna seva toruba yanaba sayapna korta pukhat pikhiba adugidam adugi wafamdu hana haigi khalambani darkhasta ige ningbani adubu ama asum khanbadagi sitha hore mamaida amuk ningsinglakpani aina soikhibani hojikti formal move tawgani court nasu yavifam thoi ning yamna nungaire laibak fabadagi ibunga thengnajabani phare court navunga matam chana dum lau matam si fana thengkhre aisu chatlage garam sahib good night makhoi ani khut soknai lulung paudasu mana khut soi inammaga aigada amuk taklamlaga tadana thindoktuna mahak adum thokre ibema zonti khara phahorabra mahak mathanta lehau haiba yabra magi layangba haugat hobada mangairi aikhoina laklibasi faduna purakpani mahak khanghaude hojikpudi khanglambasu yare ipa ingangakna yangkhalai karino nangna hairisibo mahak mathanta thanamlaba John gi masel lawba mabaiga manaw thoi haiba amaga lakhowi aikhoibu phaba lakpa police singa loinarakpa male mabaiduna harau tawbi howi mabaidubu mana masa khangobra ai madu khanglaktre ipa karino nangna hairidubo makhoi ani khangna hore haiba fau khangdaba ipa na hairibadu chummi aya khombam khanglakte nahak yaudana John mathanta leiba ngamloi ipa khangi mana kari pamba nahak faubu khangde mana mabaidubu khanglamgani thajade mahak tumthakiba matang thoktuna hodokpa phatre haibadagini ipa ainasu aibu phare haibadu mabu tahaningkide mabaini haibaduda doctor su khangna sinaramle adumakpu doctor aduga aigi yamna thajabi marup amaga makhoi ani dasu senadi sinaram aihak nongmani nisida chatke khali athubada ukin namadugi damak hayeng darkhas ama thagani hairi ngaikho magi mabaini haibadu phiba murti kamdowi mathik nemba kuchu muba makoi khakpa sumi ipa di karam khangi aibu phaba matamda yaurokhiba wa ngangbada yamna singba makhoi gi mari mata thokpani haiba nupa du oiramba tai mahak mong hadaba matawdi male adubu kaidoba ipa nabung korau tadabu khudakta kaurure ipa na mangwanda hangi gairem nangna changi wasi tarabra karino roji jonbu mathanta thamlamba adugini nungsa thibigano mahak phaduna purakhibani mabai ama lehori karisu tawro magi mabai ni haribadu rojina haribasi oiragadi aibu phaba lakpada nakhoi ga loinarakpa mi pikpa makoi khakpa mi muba nupadu male mabu masa khangbra nangbo aidi khangde adubu oiramba yai zongi mini haiki thanana he sor nangi thojal mangaire hairaga ipana makhut ani lonaraga mathanta tumina lai khurume amuk makha tarai roji ipa leibam khangdre zongi phibam ipa munna khangi nahak ngasi hayeng sida chatnabato koki lainani kanana khangba mahakna amuk pharaklaga haukiba hanagi warning sunglakpada aikhoibu makha tarakte chablepki ipagi kari phibam kaikhibagi khangde tadana magi manakta phamtharaga ipagi khut pairaga hai kari sutoro ipa roji nongmani nisida zongi manakta soidana chatkani pothabiu phare gairem nangna soidana bakharsil nakhoi su potharuro
Rosie, nangsu potharuro. Ipana nungsa thibadagi pangangangbani. Karisu khalunu isasidi. Aihak ipagi naktagi tholak lede haibabu. Mahakna karino ma haige toraga makha tarakidabadu. Karino sum khalli. Kaubu ngamde. Aihak sak sangkada inammagi nakta adum sangle. Mahak sak thongba loiraduna khaidokadobagi kanna laknarami. Ai hek changkhibada mana hai. Ibema ipagi saksi amukta lanthololo. Ngasidi namau nupisisu lai ama yaukre. Tumu yadre. Mana lantholakpa sak ensang tray amada haplaga ipagi nakta table machadda thammuri. Tadana ipagi khutsa hamtoknaba ising maising pusinduna hone. Aduga aibusu sathok uro haibirai. Asomda saksangda inamana aibu sak chathoklaga potharo haiduna aigi saruk lantholai. Aiga puna saminasi ngaikhige haiduna ai magi manakta phamthare. Aibu munna yenglaga mana hairai. Nasadu isang changna ui yamna waraklabra. Pukning wabani haksang dinatte. Karigi John gi damak luhongbadu aibudi yahonkhide ai madugi sauribani. Mata amagi luhongbani nangna khangdaduna tawribani. Ai fawba mathong khangdi nang yahodaba naraibuk fai. Yaromlabadi nang suphaba yaromgani. Kamdawna nasana yadana hongliba jatla nabungnadi mana kari hairiba. Yamna pamna nungsinana hongbani hai. John nangbu mimang pomang khangdabam khai koin inai ngaihakta thadokte haida. Ikai jareda. Pamnadana laimina do saruk ikai bana fai ibema. Aduga kharadi section jo. Nauringaida mimang pomang khangdabam khai loinaraga kuiraga kauthoknaba ai yam ure. Haujiktagi section batai. Yambasi maitaina su khara henbani. Kamdona section doba. Aina takani nang oibagi takadoribani. Sak khaina khaina. Khutak tabi mamit anina. Aibu haifet yenglaga noglai. Amukso hai. Mamaldi yam khreda aina takadoribasi. Noi amukso. Ai sumagi mataududa noning lai. Sairaktuda dulung paugo tadaga sanglaklaga makhoigi chak piro hairare. Nokpadu uraga amukso hai. Aikhoina puk tatkadorabasida nakhoidi nokpasu sangine. Tauradawni sandang hanubidawna. Asum sukthabada nokpaga hainaraktre. Lai mamane nachin nopwana khoi. Amasu suktuna tamaraiba. Aina nokhalibana tikri khatuna. Aikhoigi saktuda pirao aduga noo hayang phau. Makhoi anigi sak aina lanthokle. Makhoi su saba adum haugatkre. Inamma kari khalubano khangde. Aingonda yenglaga amuksu mathanta thik thik nolai. Magi mataudu mana aingonda asai haikhibaduga pumsam samnabagum tawi. Aisu noning lai. Khangna noi. Tada aikhoi lomda yenglamlaga nolai. Madudana amukka hena noning lai. Lulung paudi ihaw haraudana ui. Mahakari noma khanbagum matonta tumin adum mare. Aina hangi. Kari tore lulung ensang do hautrabara. Hawi oja. Oja, Dili chatpada aibu yawba yaroidra. Yarabadi aibu pubiyo. Tadana hangi. Karigino lulung Dili yangtrabara. Adugi natte tada. Oja zon ginakta lehobu makhoi anidu afaba mi mande. Oja matomta salhaningde. Magi wadu achumbani khali aisu. Haujikti aisu khalai. Ai ithanta karam Dili da chatkani. Tada lulung na hairibasi summi. Ai ithanta karam na chatkadoribano. Aikhoigi ithakta aranba siriba makhoi ani zon gi manakta lehori. Lulung su chatpa yanaba ukil da hainabiyo. Itan tana hodre aikhoi. Ukil nadi nangidama haiki korta. Tarkaspudi hayang thagadobani. Hayang anta hainaruba haibaduni. Sena kamdoba. Lulungna khumlai. Aigi lupa lising ama hena yarambani. Adubu thanana lohore. Se amadi pirai. Khunda muktang chalurabadi imadagi loba yagani. Imana su azabu thadokpa yade haihobani. Aina tadada hai. Ipabu yumda thingadoba natra. Ai imabu su uningi. Lulungpau su satpa tarabadi mamagi wa amatang tabasum. Tadana. Phare ipa thinbada satpa taradana. Kupna khanarabatungda lulungpau su aiga loinana chalminnaba yanare. Sak hek tokpaga aikhoi pumnamak mahi pothanaba sem sanare. Inamana aibu numittu magi nakta tummo takpiduna aikhoi animak magi phamungda sangli. Imau nupi angangdu ningai toba horakpadagi inamana nungsiraba nausumi sayama yarakta ngangduna themli. Angangdu di lairaduna aihak adum tumthara male.
mahakna isa nomduna yamna tapna hodolai. Aina kari khumkhibano khangde, mahakna noktuna hairai. Aina ibema John natiye. Bhap tarabra. Aina kari no haina hanglubada, mahakna hairai. Khange ibema nang maitai nupasida pungaw ngawreko. Ai wa haigito. John gidi khangde ko maitai masa singse yamna karam chawbani. Nupi thembasu yamna haibani. Ekhoigi charoi khunda masak mato phajakhrabi nupi macha ama lobom khai lobiraga macha nauron ani taraba tungda tumin thadok piramduna angang singdu mapa masa khangdan leho. Haujikpudi mayum amuk pankhre. Angang singdu mapu mavena haujisu yokhori. John adum torkani havenate. Adubu seksindaba yade. Nupana maruni, nupina lobukni. Makhoigidi karam saksani. Maitai wahaida hainaba male. Sada sinna sakhom chaw, yengda sinna milaubi. Saningdravasu arambadi sabatai. Kongom mathado u, aduga kupnadi yengbatai. Magi makhapona, mabu aigi ikhapol hanbatai. Asumna takpiki imana. Inama ay bhaptade, karino haribadu. Magi hainabi sajat saram lavasu, khazik khazik semgani. Phattava sajat saram lavasu, khazik khazik saratamna sumthoknaba honagadobani. Mana fana aranba tawravasu, phatte haina hekta mayoknaba tawridobani. Mabu taramna oklaga, mabu achumba sahalaga, mapuknem tharaklaba tungda, lale haibadu khangannaba honagani. Angawba samulam sadasu, solava mina pharidana. John phaba oiramgani thajade, adubu seksalu haiba wani. Adugane, nasana nasabu thajagadobani. Chaningba ensang ohengadobani. Mahaudu nasana hapkadoba. Asi hairaga inammana aigi haksangda makhutna tapna marai. Ai khangprek khangi. Noktuna amuk hairai. Nasakna to kari watli. Tingda yangda sanobi sajanni. Thiktha khoirang haijing pharabi. Sidabu nangna kalakhan mangamdraba. Ngamjadraba haiduni. Ai dongna tachep taba vasunatta. Amuksu nolai thik. Ai di nokpadi lairaduna. Ithanta ingaw ngawrai. Ikaibana khawgangi. Wa makha yan mangamde. Tumin tarai. Napachikna John na hek haikiba wa amadu. Rosie nang aiginiko. Inamma kari khalubano khangde. Magi molaba khutuna aigi kokta tapna nantharai. Adudagi pambomda haksangda ngangladuna menglabi khonjelda nausami sayama ipagidama aina hek thawai yauna sakhiba. Bailo bailin lilo. Tao con long cho tam ta mây lo. Bay ca này lo, bay ca tum lo. Bay lo, bay lin li lo. Tum kun ta lo. Malemkhomba Ningombam Tum lo anira, tum lo ahumla, tum kun talo. Menglaba isai sayeknara, magi thotlaba khutki maminara. Aihak mangla namada asum tautokhi asum. Nong hek ngalakpaga ngantana tadana puduna ukilgida lulung pauga aiga aikhoi ahum chatle. Ukilna hanana aigi thagadauba darkas sem saba loiramle. Tadana lulung pausu aiga lonena chatpa yanaba darkas thaba yagadra kupna khananinaraba tungda thaba yagani lepnaraduna magi darkas ama sem sabire. Ekhoi animak ekhoi gi darkasta soi tohallaga ukilna magi junior thaduna government council da darkas anidugi copy amamam pihalure. Ekhoi buna pung 10 da chapchana court la u takpiduna ekhoi su yumda halakle. Yumda hek lakpaga chaba thakpa loithoklaga chief judicial magistrate ki court ta pungpham chana chatle. Ukil su ekhoi bu ngaiduna leiramle. Pangkui kuidana chief judicial magistrate court ta bichar gi damak tholakle haiduna ekhoi gi ukilna darkas animak pisille. Ekhoi su court manungda sangsille.
Magistrate-na darkhastu ubada ukilda hanglai. Accused animakira thabiribase. Excuse me, Your Honor. Ngarang di amatagi haijaki. Adubu tangai fadaba wafam khara leibadagi animaki oina thajari. Government Council da darkhas ki copy phanglabara amuk hange. Phangle haina khumlabada wafam du pukhatpa yagani takbirai. Ekhoigi ukil na hai. Your Honor, darkhas animak punna adum pukhatsaba yagadra. Case asi masa amatani. Permission amatang laujaning. Please proceed. Your Honor, wafam singarangsu Honorable Court da hangat sakibaduni. Matamduda accused Rosie matomtagi haijaki. Adubu compelling circumstance leibadagi magi satra lulung pausu chatpa yabinabagi se amaga thajari. Your Honor, ai yamna samna wafam si ikai khumna jariba court ki mangda thamjage. Hauzik case asigi marida accused ni haiduna phariba mari asigi mathakta tawriba charge samane. Hauzik kanna khanaga doribasi ayambana asokpa imotomba masada yaukhiba senfam magi car mangkhiba asina maru oiri. Aduna mahak masabu namhaduna lotuna thanamle haibasu yauridi haibabu asomdadi charge asi leiriba case matasina pangkan kanba evidence lakadawa mande. Adubu madusu investigation da leiri. Takpiba yai sen aduga car su recover tawdri. Adubu anisigi maramda accusing asi kaya yamna sinaningai oibagi haibagi matangda aina Honorable Court ta thamjaningbadi imotomba masamakna senfam asi asukni haibasi haujisu haidre. Mahana lupa lakh ama khare henbasi bill ama draw tawkhre bank tagi check tu kai khre haibasi tani senfam du masana loina pukhibra haibadi masatana khangani masi ma leire. Mathangda mana tongkhiba gari gi driver haujisu phadri gari su phangdri. Hauji phawbagi inquiry da phangliba agi accusing gi against the lagliba evidence haibabu asok pasim akhoina phakhre BRTF ki truck gari amada puduna sarkhre haibasini. Sigi makha satharakpada asokpabu makhoina Alipur gi mission hospital da adudagi Delhi da layanglamle basi lona yanglambani haibasigi wafamni.